Tha sige haukiba tang kuni thoida Bisnupur district ki thamna pokpi makhale kaida Chahi Nouribi nupi macha ama lekhidabagi thogdok kamari leinana Manipur police na Chahi Nouriba Meeoi mari fagat pangamkhre Manipur police ke maikaidagi ngasi phongdorakhibada thogdok aduda lekhidraba angang nupi macha adugi video ama viral oirakpadagi police na show moto case ama lokhatuna thijinbagi thabak chatharakhi Makhatana thijinbagi thabak chathabada laikhidrabi angang nupi macha aduda blackmail tawbibaga loinana harassment chathakhi haiba khangbangam hairi tungda thogdok aduga mari leinana juvenile ama fagat pangamki masigi mathakta video adubu viral oihanbada yaubani haiba Chahi Nouriba angang nupi macha ani amasung nupa macha amasu fagat pangamki faraba angang sing Juvenile Justice Act ki makhada Child Observation Home da Thamkhre loinana thijinbagi thabak makha chathari hairi